Lakhipur Online Puthokjaba Mars ki tang taranipan Yumsakation Numit ki Khomjinba Pao tabirase Ahanbada Maroi Pao Nongchub Leihau Ching Bubon Laifam Lenda Umanglai Harauba Masung Chingoi Irupagi Thauram Mapung Phana Pangthokre Barak Bhilida Yellow Alert Lauthokre Thangje Numit Phauba Nongchuraba Yai Southeast Asia Cultural Organization Sikona Sajibu Chairaubagi Yaipa Paujel Pirakli Tha ahum helaba angang adopt tauribi mama singnasu maternity leave phanglagani Bande Mataram Saktaba Yadabagi wafam adugi mayokta Nagalanda achauba khongjang changsinkhre Nong leptana chubana maram oiraga Arunachal Pradesh ki Itanagarda wal kintharaktuna sinmi mari sire Israel na chathaki bi air strike amada Iran gi makok thongba security chief sire hairi amasung Iran na World Cup ki makhoi gi match sing adu USA dagi Mexico da hongdokna naba FIFA da haijakre Hojik mapung ipa pauta birase Umanglai ngak selup sonai kasar amasung Manipur gi umanglai kanbalup ukal ani na kusamna duna nongchub laihau ching bubon laifam lenda Mars ki tang tara mari tara manga amasung tara taruk numit humni chubna pangthorokiba umanglai harobagi thauram mapung phana pangthokre loinana chahi kudingi pangthokpagum handak chahi asigi oina chingoi irupagi thauramsu Mars ki tang tara tare ngarang leipak pokpa numita mapung phana pangthokre haina umanglai ngak selup sonai kasar gi maikeidagi General Secretary Wahengbam Amrit Singh gi pawa mata khangalakli Nasi koi umanglai ngak selup sunai kasana numit mari ni sumna koi umanglai harauba galuna na ngasi bon chingoi upa thoram koi bon baru ni kanga masna ni thoram si koi aloi thoram ni ai ga thoram asi da koi ngasi makse koi lalang dagi koi imai be ma Aba mongbi Hombi Devi Himal Pumat Weni Imasi Pungna Lai Bani Asuk Lai bagi buat dari Lai Sida Makta Khajana Mutanga Kage bagi wakilan dan ngasih sia lalang itu lak punya ba ya jamna koi ki thamoi siga imana lengbira ko se koi sapok sei committee na bendi imama thang sei da su koi ima koi mungai jai phana ono to na mathang sei da su lengbiro sinu sang lai na thang sei da su lengbiro koi lengbira koi ki Manipur gi lengbira kai imama bi se payamna koi ki Assam jamba amai binate koi ki Manipur University of Culture da assistant professor na Laibiriba ima amaibi tembi amaibi hai tam tembi mai dia mai ane kanga kono ma mai ma sina indo dina kawit ma dio mani ne ba dingo ba amaibi am ne kalbi na ke koi hanki lai rauriba thora masigi laibu bi ba koi nam ya koi mama inam digda sing tele koi ne be ma Legam jadi, koi menglai aksi lu, naik ke saya jadi, koi amba naik tinggal bahan, koi nol semua, menggam bukan sadra, SD ni koi menglai aksi lu, naik ke saya lagi marum semua, koi laisam di pamasa, koi asat plus tak jadi assistant professor yang berdiri pak, mana koi egai semua, egai saya, kiri lagi ni, mau semua. Samula sama sama koi kaya ni sini jam thawai jong na tobi kaya koi di mayam koi mungkin jadi mayam se Hindu juga mayam karak pa mungkin kita fokus susuan ba Hindu juga susuan ba koi menglai ngak seluk na masih kita mungkin selang sabjana tau jadi besini adunai koi se mayam amat koi na koi seruk jauh ya besi mayam kau binu ina mayam dah kau jadi besi koi di Kudai bubun naik kami say mana,
मैतै अखोई सरुक चाउना याउरी अखोइना औदोकपनी हाइबसे मसी अखोइना मैतै खुदिमकना अखोई औथोफम थोके काउही काउइदबने अखोई पुनम मफम सिदा लागा नुसी सानना लेमिन बाइसे आइसी अमतसना माइको माइदे इमा लाइने नोंग चिंगी ओइबा पाउदा कासार श्रीभूमि अमसुंग हाइलाकांदी यावना बराक भेली की मफम सिंबा थुंगना इंडिया मेटेरोलॉजिकल डिपार्टमेंट IMD ना येलो अलर्ट लाउथोखरे अमसुंग ngasi jumsakaisha nimita tampaka sigi mafam kharada mayai oirap ki changna nong chukhigani hairi aduga hairiba mafam sing asida lakliba thangjanumit phawba makhatana nong churba yai hairi South East Asia Cultural Organization Sikona Mars ki tang taramapan hayeng sagol se nimita pangthoko doriba sajibu nongma panba chairaupa ki tamak yaipa paujel pirakli chahi aniro masida lamdam masida thokliba awa na miyoi kya lekhidaba masung awaba kaya si jenglaga miyamna chairauba sida chauna harau kumai tawdana amasung ka hena chading tawdana supnatagi tangai fadaba chana kanglongi oiba thorom khaktamak pangthoknanaba luba sigi publicity secretary thangjam inauchana thokpa cherolamada appeal tawrakli sajibu thagi yan hanba nimita lining thosana mahida kum amagi nauna phangba hairang lairang kachaduna chahigi yaifaba thoni jabaga loinana khudingmakna iramdamgi chana kanglon amasung inatpu sengna ngaktuna thoramasi pangthok piu haina sikona miyamda haijarakli Angang adopt tawriba mama singnasu maternity leave ki suti phangbagi chapsaba hak lei haina Supreme Court na lauthokre Justice JB Pardiwala na luchingbai bench amana wathok asigi matangda hearing tawraba matungda tha ahum helaba angang adopt tawribi nupi singnasu suti asi phangpham thogi haina phongdokre panba yai masigi mamangda tha ahum dagi pikpa angang adopt tawribi mama singtamak hairiba maternity leave asi phangbagi wafam lerami asita sunatana mama oibi singna phangba maternity leave asiga chap manaba mawngda mapa oiba singi damaktasu paternity leave ain gi oiba mawngda chana hanabagi thabak paikhatnanaba court asina kendra da khangankhre angang chaunanaba yokpagi lamda mapa oiba singnasu yamna maru oiba thodang lawgudabani haiba wapam phongdokte Nagaland की महिरोई लुप अमा ओइरिबा Naga Students Federation NSF ना भारत की राष्ट्रपति द्रौपदी मुर्मुदा वाकचेरोल पिसिनख्रे मेमोरेंडम असिदा मकोइना नागा मियामना खुंदारिबा मफम सिंगददी बंदे मातरम सकदबनी हाइबगी चटना कांगलोन अदु अथुबा मतमदा लौथोकननबा तक्सिनख्रे महिरोई लुप असिना फोंदोखिबगी मतुंगिना बंदे मातरम सकपगी वाफम असि नागा मियामगी धर्म अमसुंग नाटकी ओइबा थाजबा सिंग चुनादे मकोइना हाइरी इसै असिदा यावरिबा वाफम सिंग अदुना क्रिश्चियन धर्मबो ख्वाइदगी चाउना चचबा नागा मियामगी दमक्तदी अवाबा फिबम अमा ओहेली अमसुंग मसि मखोइगी थाजबगी मायोक्तनी हाइना पल्ली पनबा याबदी ममांगी जनवरी 19 दा मिनिस्ट्री ऑफ होम अफेयर्स ना लेबाकी ओइबा थौरम सिंग अमसुंग महि तंपम सिंग खुदिंगमक्ता बंदे मातरम सक्तबा यादबगी वाफम खंगन खिबा लैख्रे मसिगी मायोक्ता महिरोई लिसिंग कयाना कोहिमादा अचौब खोंजंग मचथदुना मधु भारत की संविधान पीरिबा धर्मगी निंगतंबगी मायोक्तनी हाइना लाउख्रे नोंग लेप्तना चुबना मरम ओइरगा अरुणाचल प्रदेश की ईटानगरदा लैबा नीति बिहारदा युम अमगी कंस्ट्रक्शन वाल किंथरक्तुना सिनमी मरी लैखिद्रे अहुमना पिबम थिना सोख्रे थौदोगसी निंगथौकाबा नुमितकी नुमिदांगदा थोकिबनी पावासी फंगबगा SDRF पुलिस अमसुंग डिस्ट्रिक्ट एडमिनिस्ट्रेशन ना मी कनबगी थबक चथखी थौदोगसी अरुणाचल प्रदेश की चीफ मिनिस्टर पेमा खंदुना अवाब फोंदोक्रे अमसुंग लैखिद्रबगी इमुंग मनुंगदा लुपा लाख मरीगी एक्स ग्रेसिया पीनबा लाउथोक्रे US की नेशनल काउंटर टेररिज्म सेंटर की डायरेक्टर अमसुंग चीफ जो केंट हुजिक चथरिबा US ईरान की लान असिदा यानिंगदबा फोंदोक्लदुना ngarang famthadokre मसी डोनाल्ड ट्रम्प सरकार की मकोक थोंबो ऑफिशियल अमना ईरान की लान गमरी लेना फम थादोकपगी यानान बथौदोकनी जो केंट ना महाकी सोशल मीडिया एक्स द थागत किबा महाकी फम थादोकपगी चेदा ईरान द चथरिबा लान असि महांगना सौगत पंगमलोय हाइखी केंट ना लाल असिदा अमेरिका की मियाम की कानबा मत लेते मसीदी अरान खोंगथांगनी हाइना थमखी जो केंट की फम थादोकपा असिना डोनाल्ड ट्रम्प की लेंगाक मनुंगदा लाल असिगा मरी लेना यानिंगदबा कया लेरी हाइबदु मेक सेंगना उटले
Israel na chathakhiba air strike amada Iran gi makok thongba security chief Ali Larijani sire haina Israel gi defense minister nang arang laukthokre aduga Iran gi basis paramilitary force ki commander Golam Reza Solaimani thodok adu da leikidre haina Israel na dabi tawri Ali Larijani Iran gi Supreme National Security Council gi secretary ni amasung parliament ki speaker su oirami mahagasi Iran gi leikidaba supreme leader Ayatollah Ali Khamenei gi khwaidagi thajaba yaba misakamani Khamenei na leikidaba matungdagi Larijani na Iran gi lengak amasung lan gi thorangda khwaidagi maroi pa thodang loduna lakli masigi mathakta mahak mamang thabada America ga nuclear agreement ki matangda wari sanakiba yamnamak maroi baluchingba masuni adumoinamak mahak sibagi wafam asi Iran lengak ki maikidagi official oba wafam amata phongdok palaitri Malemgi oina sana khonabagi lamdangdasu lan gi chaitheng fawba horakle Iran gi football federation na makhoigi lisingani ga kuntaruk ki world cup match sing asi USA gi mahutta Mexico da hongdok pinaba FIFA da haijakre hojik chathariba lan asina makhoigi team gi security gi akiba leibadagi America da match sanaba chatpa ngamloi hairi leibak ani gi marakta leiriba muknaba asina sana khonabagi lamdangdasu chaitheng piba horakle panbayai June gi tang tara taruk kunmathoi amasung kuntareta World Cup match singi damak Iran gi team USA da chatuna sanabagi walairi Khangan jabama Barak Tampak ta ahanba oina hotel management ta bachelor program haure course asina isana isabu thabak pijaba ngamhanbata natana maming leiraba hotel singda thabak tawbagi khudong chaba leigani 12 pass taraba miyoi singna course asi tamba yagani hotel la thabak tawriba singna su on job training oina Vivo hotel management degree program asi tamba yagani UGC na sakhanglaba Lingias Bidapit University na mai paklaba singda certificate pigani certificate asina sarkar gi thabak loinana MBOK tamthabagi Bharat pumbada valid oigani chahi asigi January session admission authorized study center oiriba Elite Institute of Hotel Management Rani Bosti Ambikapoti opposite Ramanus College Silchar da mingchanba hore institute asigi mahiroi singda Silchar gi maming leraba Hotel Sagarika Regency da practical training pigani akupa marul gi damak mobile number 8822890441 number asida pau phobi namba hairi Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Nongchup laihau ching bubon laifam lenda umanglai harauba masung chingoi irupagi thoram mapung phana pangthokre Barak Valley da yellow alert lauthokre thangje numit phawba nong churaba yai Southeast Asia Cultural Organization Sikona sajibu chairaubagi yaipa paujel pirakli tha ahum helaba angang adopt tawribi mama singnasu maternity leave phanglagani Bande Mataram saktaba yadabagi wafam adugi mayokta Nagaland da achauba khongjang changsinkhre nong leptana chubana maram oiraga Arunachal Pradesh ki Itanagar da wal kintharaktuna sinmi mari sire Israel na chathaki bi air strike amada Iran gi makok thongba security chief sire hairi amasung Iran na World Cup ki makhoi gi match sing adu USA dagi Mexico da hongdokna naba FIFA da haijakre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare